21 Special Para Commando amadi Assam Rifles ki apunba kangbuga khudthoknabada Kuki Militant Group United Kuki National Army UKNA gi Cadre mari sire ama soklei khudthoknabagi thaudo asi Ccpur District ki Hanglap Police Station akonba Khanpi village ta ngasi ayu anganba pung mari rom taba duaida thokibani Impact News of Pauda, Khanpi village Talaiba, 21 Special Para Commando Amadi Kuntra Tarukshuba Assam Rifles ki Kangbu Amada, India Lengaka Suspension of Operation da Kutiak Pinabada Yaugdaba, UKNA gi Cadres Singna, Ayupung Maria Duaida ambush Satarakibani. 21 Para amadi Assam Rifles ki Kangbuna khut handuna nakal ani gi marakta ayupung taruk taramdai fawba akan mamong da khuthoknaki loinana Assam Rifles ki maikai degi drone bombing fawba chathaduna akan mamong da khut hanbada UKNA gi cadre mari siraga ama sokhi loinana soklaba cadre adusu fawangam ki hairi thaudo da Assam Rifles ki personal singsu asopan yauramba yai hairi aduba chapchaba paw khangmangamdri Amaromda source samaki matung inna Khanpi village ta UKNA gi cadre tarat rom yum amada sangjafam lawduna leiringaida Assam Rifles ki kangbuna koisillaga nongmai kapsin bani hairi mara sida thodok thokliba mafam aduda Indian Army yauna Assam Rifles amadi ahenba security force sing changsinduna operation chathari hairi Amaromda khudthoknabagi thododuda leikidraba UKNA gi cadre mari adugi hakchang Ccpur district headquarter da puthorakrai